Aduh mong lain lagi dengan si bazar ko na po dito pa siya amat hectic day. Sidi maksima tanda yaudara. Hai mah apa sih ya le sabi apa le. Arayo. Pasal ya kayak arayo. Sidi pabung sana. Aine abe mana abe mama ne pelap cetore. Pabung oi be me moi nang saina sakreyo moi na. Google da thara ni. Aduga asigi lunch to jiki mafam da join tawdoi ne ba. Aro idea mo moi thadara ma workshop ko ong phatong ja thu ni hadi mafam de yor ga ulage tu ni ne be moi gi college yore ko ni be gi college te phok jale koi lambi traffic jam yam oi mem badagi humang yam somon badai short break am lo re ong jai ui re abe mazu lai ri da koi ko nung mamang gi dong adai da short break am lo re duga lambi je thira chat ne traffic jam oi mem badai ne som thai chi da hai do re ba koi khomon na som chak ka da je location thara ba kalau ai si le right side ra cuma apa Google Maps xem cái này cô xoay dương xoay ai cái sải đi này chắc chắn ngạc này mà ai khôi cái chắc chắn ai ga cái chắc chắn ai tu cái chắc chắn mấy am lì hả xoay gì 200 तक left से चला है ड्रॉ योर बॉ सी ड्रॉ सी न तब next left है ने कानाद्रा थाई न दिसे रांद्रा न्याम ताम सीजो है मनी next left है नि ना नद्रा सीओ है मनी cuma ba cái hè cái mo 3 kilometer thâu rồi thì đâu very nice khoi không mình nhiều ba không mình nhiều mà le abe me tung ra ba tung ra ma tung ning mai ngai ai thamba ya tri do yaudara ai chak lam bane adre ha ai side zong chat tu ni do khoi sak ja to ya ta mai ai je ngasai si gai je lak bane ba khoi ado gari blue do ino pura chat tore mami hoi le pura ga pabung hoi mo office tong chat ni na moi le hore ai jo mo khoi ga pulap sal rani work site ta mai work site koi bu bi ni sidi cha koi ba ni kai no work site koi ba cha ba da pabung ge work site ta koi ba jo ge work site koi ba koi bom je ya si ma pham de am phase ya ba to view je wo sam ta re si je lai sang ga sai dem sai ai lai je kai ma pham no ai kan da kai ba basikom aiยังไงสิแล้วพวกมันจะใส่นี่นะค่ะนี่นะปะปะพวกมันเลยphase itu đi long bộ hàn nó sợ rồi hoặc chạy chẳng rồi đấy có dịch nào một dùng mấy cái khoảng là gì là chị coi chụp trên ngoài broพี่มันงงพี่มันไงไม่พี่มันchị đi Impal East tao một coi West tao một coi district anh nhìn nghe chị coi coi gìผมกำลังทั่วมาที่ทวารอยู่ตรงนี้มีลงตรงนี้ district ở hôm coi đó mà đâu nè baของงานจะไปได้ทันจะหลับไปนี่ district ở hôm ngạc đang được coi mà đâu nè đây đi và tôi làm thuê giờ mới imam market nó chỉ hàng bao đây hả đó ở đó ở mấy hàng nó đi như thế à nè không biết là tên sudah masjid này đấy phát đấy cái view không bao giờ chưa nó bị cây theo imoi nu ima cây theo cái nó thả đấy hana thả đấy nông nó thả đấy nè còn là đó chỉ mà chú cái lên bậc xem tôi nè bà post đấy phát đấy bazaar yang bela bazaar yang ba traffic jam ngồi đây đấy bụng nèพี่โง่ใช่ก็จะควรตัวกระโดดช่วงเร่งตระบันเนี่ยแบบหนักกันเยอะลงไหมลงชุบอาจับ Karena anu bahasa ayam yang gini betul. Sio.
ꯒꯥꯔꯤꯗꯤ ꯊꯧꯐꯝ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅꯦ ꯕꯖꯥꯔꯁꯦ ꯍꯥꯡꯕꯒ ꯃꯤꯁꯦ ꯑꯗꯨꯝ ꯆꯤꯟꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯁꯦ ꯕꯖꯥꯔ ꯍꯥꯡꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯆꯤꯟꯕꯩꯔꯥ ꯈꯪꯗ꯭re ꯃꯤꯁꯨ ꯑꯗꯨꯝ ꯁꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯏꯗꯨꯁꯨ ꯕꯖꯥꯔ ꯍꯥꯡꯉꯦꯅ ꯃꯣꯏꯁꯨ ꯂꯣꯏ ꯆꯠ ꯂꯥꯡꯒꯅꯤ ꯆꯤꯟꯕ ꯇꯥꯕꯅꯤ ꯍꯥꯡꯗ꯭ꯔꯤꯉꯩꯗꯩ ꯐꯥꯎ ꯆꯤꯜꯂꯗꯤ ꯍꯥꯡꯉꯗꯤ ꯃꯣꯏꯅ ꯆꯤꯟ ꯇꯥꯕꯅꯤ ꯃꯥꯛꯁꯤ ꯂꯣꯏ ꯎꯞꯄ ꯆꯠꯅꯩ ꯃꯌꯥꯝꯁꯤꯀꯣ ꯍꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯁꯤ ꯃꯅꯨꯡꯁꯦ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯃꯦ ꯍꯥꯏꯕꯅꯦ ꯑꯩ ꯌꯥꯝ ꯆꯪꯅꯤꯡꯉꯦ ꯍꯥꯏꯕ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯒꯥꯔꯤ ꯊꯧꯖꯤꯟꯕꯗꯤ ꯌꯥꯗ꯭ꯔꯤ 이마 밑에 타보지. 손수 타이. ꯑꯋꯣꯏꯕꯤ ꯍꯋꯥꯏꯕꯤ ꯃꯥꯛ 삐용네 마시 마미제나. 손수 타이는 티. ꯃꯣꯏꯗꯨꯗꯤ ꯁꯤꯅꯤꯗꯅ 그 아들니 손수 타이는 하이나. ꯃꯃꯤꯡ ꯈꯪꯉꯤꯁꯤꯗꯤ ꯁꯤꯗ ꯅꯨꯄꯤ ꯀꯩꯊꯦꯜ 3 ꯀꯥꯏꯅ ꯊꯥꯔꯒ 시다 3 레 송이 또 오이더라. ꯁꯤꯅ ꯐꯧꯑꯣꯏꯕꯤ ꯀꯧꯋꯦꯕ ꯅꯨꯄꯤ ꯀꯩꯊꯦꯜ 3ꯁꯤꯅ 안드레도 요온디 요레 뭐 그런 맛. ꯌꯥꯡꯈꯠꯄ ꯁꯤꯅ ꯃꯁꯥ ꯅꯥꯜꯂꯦ ꯅꯥꯟꯗ꯭ꯔꯣ ꯁꯤꯅ ꯃꯌꯥꯝ ꯄꯨꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦꯗꯅ 우드레드나 보도가 야우리노도 하나디 프리너스가 야레시 정하지 나오시는 또 그만에 ꯃꯃꯤꯡ ꯊꯣꯜꯂꯒ ꯅꯥꯟ ꯊꯝꯃꯗꯧꯅꯤ ꯀꯩꯅꯣ ꯁꯤ ꯄꯪꯌꯥꯟ ꯌꯥꯟꯁꯤꯟꯕꯗꯨꯗꯤ ꯌꯥꯝ ꯃꯣꯠꯂꯦꯕ ꯆꯠꯄꯗꯁꯨ ꯄꯪꯊꯦꯡꯗ ꯊꯦꯡꯖꯟꯅꯩ ꯆꯠꯄꯗꯁꯨ ꯄꯪꯊꯦꯡ ꯁꯤꯗꯤ ꯃꯁꯥꯁꯨ ꯅꯥꯜꯂꯦ ꯑꯗꯩꯗꯤ ꯄꯪꯊꯦꯡꯗ ꯊꯦꯡꯖꯟꯅꯕꯁꯨ ꯇꯧꯔꯔꯣꯏ ꯌꯥꯝ ꯐꯖꯔꯦ ꯕꯖꯥꯔ ꯀꯣꯏꯕ ꯂꯣꯏꯔꯦꯀꯣ ꯑꯁ ꯉꯁꯤꯗꯤ ꯂꯝ ꯃꯌꯥꯝ ꯀꯣꯏꯔꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯔꯦ ꯉꯁꯤ ꯈꯨꯀꯣꯏꯁꯤꯗꯤ 바자르 보고 그러니까 ꯈꯨꯀꯣꯏꯁꯤ ꯉꯁꯤ ꯈꯨꯀꯣꯏꯁꯤꯗꯤ ꯗꯤꯁꯇ꯭ꯔꯤꯛ 2-3ꯁꯨ ꯀꯣꯏꯔꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯊꯤ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯆꯥꯛꯁꯨ ꯆꯥꯔꯝꯅꯤꯅ ꯑꯗꯨꯁꯨ ꯂꯦꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯗ꯭ꯔꯦ ꯌꯨꯝꯗ ꯊꯣꯡꯕꯩ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯃꯨꯛ ꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯉꯁꯤ ꯕꯖꯥꯔ ꯀꯣꯏꯔꯛꯄꯁꯤꯗ ꯄꯩꯁꯥ ꯑꯃꯠꯇ ꯍꯦꯛ ꯇꯤꯡꯗꯦ ꯈꯨꯅꯨꯡꯉꯥꯏ ꯀꯪꯂꯥꯐꯧꯁꯨ ꯀꯣꯏꯔꯨꯔꯦ ꯁꯥꯎꯔꯛꯇꯅ ꯀꯣꯏꯕ ꯄꯨꯕꯤꯗꯦ ꯍꯥꯏꯕ ꯃꯤ ꯌꯥꯎꯕꯅꯦ ꯁꯤ ꯐꯝꯃꯤ ꯃꯔꯛꯁꯤꯗ ꯁꯥꯎꯔꯛꯇꯅ ꯄꯨꯔꯦꯀꯣ ꯀꯣꯏꯕ ꯄꯨꯔꯦꯀꯣ ꯁꯦ ꯁꯤꯅ ꯕ꯭ꯌꯨꯇꯤ ꯀꯦꯟꯗ꯭ꯔꯁꯤ ꯄꯥꯔꯛꯁꯤ ꯂꯩꯔꯦꯀꯣ ꯕ꯭ꯌꯨꯇꯤ ꯀꯦꯟꯗ꯭ꯔꯁꯤ ꯄꯥꯔꯛꯁꯤ ꯂꯩꯔꯦꯀꯣ ꯁꯥꯏꯠ ꯃꯤꯅꯔꯒ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯤꯗ ꯌꯥꯔꯦꯀꯣ GM ꯍꯣꯜꯒ ꯂꯣꯏ ꯌꯦꯡꯍꯜꯂꯒꯦ ꯍꯧꯖꯤꯛ ꯑꯁꯤꯗꯤ ꯈꯪꯗꯦꯗꯨꯔꯥ ꯑꯈꯪꯕ ꯈꯛꯇꯪ ꯇꯥꯛꯀꯗꯕꯅꯦ ꯈꯪꯗꯕ ꯀꯃꯥꯏꯅ ꯇꯥꯛꯁꯜꯂꯨꯗꯣꯏꯅꯣ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯜꯁꯤ ꯌꯧꯔꯦꯀꯣ ꯘꯔꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯘꯔꯤꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯇꯤꯚꯤꯁꯨ ꯎꯔꯦꯗꯣ ꯑꯀꯪꯉꯥꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯁꯣꯝꯗꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯝꯗꯦ ꯌꯥꯝ ꯐꯔꯦ ꯘꯔꯤꯁꯦ ꯆꯠꯂꯦ ꯁꯣꯝꯗꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯄꯨꯡ 4 ꯇꯥꯗꯣꯏꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯣ ꯆꯪꯕ꯭ꯔꯣ ꯅꯪ ꯄꯨꯡ ꯀꯌꯥꯅꯣ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯄꯨꯡ 3:40ꯒ ꯈꯔ ꯆꯠꯂꯦ ꯚꯦꯔꯤ ꯅꯥꯏꯁ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯥꯗ ꯑꯩꯈꯣꯏ ꯉꯥꯏ ꯂꯩꯔꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯦ ꯑꯩꯈꯣꯏ ꯉꯥꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯕꯅꯦꯕ ꯑꯁꯤꯒꯤ ꯅꯥꯏꯠ ꯕꯖꯥꯔꯒꯗ ꯇꯣꯛꯈ꯭ꯔꯦ ꯍꯣꯜ ꯂꯩꯕꯤꯗꯗꯤ ꯀꯅꯥꯅ ꯄ꯭ꯂꯥꯖꯥꯗꯣ ꯆꯠꯂꯧꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯩ ꯆꯠꯍꯧꯗꯦ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯆꯠꯍꯧꯗꯦ ꯅꯪ ꯃꯄꯥꯟ ꯂꯩꯔꯤꯉꯩꯗ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯆꯠꯍꯧꯗꯦ ꯆꯠꯂꯧꯋꯦ ꯑꯗꯨ ꯆꯠꯂꯣꯏꯗꯧꯕꯅꯦ ꯏꯃꯥꯟꯅꯕꯤ ꯃꯄꯥꯟꯗꯩ ꯂꯥꯛꯄꯗꯩ ꯊꯨꯡꯉꯁꯟꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯁꯤꯗꯁꯨ ꯆꯠꯂꯨꯁꯦꯅ ꯇꯧꯋꯤ ꯈꯣꯡ ꯁꯥꯡꯖꯝꯅ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯐꯤꯁ PWD ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯒꯥꯔꯤ ꯊꯝꯃꯒꯅꯦ ꯈꯣꯡꯅ ꯂꯥꯛꯄꯗꯅ ꯃꯥꯏ ꯀꯦꯃꯦꯔꯥꯁꯤ ꯕꯦꯇ꯭ꯔꯤ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯅ ꯀꯦꯃꯦꯔꯥ ꯍꯦꯛ ꯊꯥꯒꯠꯄꯒ ꯃꯩ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛ ꯑꯣ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯂꯦꯞꯇꯅ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟ ꯃꯈꯟ ꯄꯤꯕꯤꯔꯛꯄ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤꯗꯤ ꯕꯥꯏ